mayambu ahannamaktada ikoknona taram nokjeri ngasidi aikoina thajarakpa wari lai Angaobi warigi Aroiba tangka habdu yorle ngasiga tangka ase karina karam tongna polo okiba habdo mayam punnamakna wari se muk taminarsi tabirasi lai Angaobi warigi Aroiba tangka ningthemgi mamanaba ani nongmaina masa masa kapsinjaduna sikibasing adugi phumbasu punna loire makhoi ahum sikhrabani phumba loire batung makhoi ahum thore makhoi ahumgi manungdagi ani yamanadi ningthemda phajana hajarami mafam asida akhoi kuinni leregumsi yumda halasi hai adubu ningthemna yaba kawba leite karigi nupa warabadi thauna legadabani pangdabagi wangang nganganu thauna lebagi wangangu haduna ningthemna makhoi bu ngangi makhoi anisu hingningi mamanaba ahum asumna sirabanina makhoi anisu awaba khudong thiba tarakani habagi jingnabadi tattana sum phawri ngasai makai ningthema madi maga sanni manaba ani do nupi aduga nupa adugana question senabani tanabani adubu hajik phaba makhoi ahumda karimata tawba ngamde karigidamak asumna tawba ngamdriba ningthemda karigumba chengak ukallamadi adum yarug leiribra sangadug manungda leiriba ahallado hojikti makhoi ahumda ngaire habisi khangmanina magi mamit usilamado pangthori aduga nauba sarat amadi mamanaba amaduda mana wari sabore lila siloigadore makhoi ahumda ngairabani nakhoi gisu awaba kolagani adubu lorapgi lase yamna kanba sathiba amadi oigadori magi wadu tabada saratna yamna khoirang nangi mama kari makaram torge ahaladuna khumi ngasai makai aigi thadoki basinga se makhoi ahum budi loire adubu lemhoriba ahum siga manakta makhoi chatpase khudong khara saroi doriba keno matorine saratna mu adudi karige makhoi nupi duga nupa dugana kadai da mu laikhraba nupi duga nupa dugana di ngasai digi makhoi ahum bu tale adubu makhoi ahumgi mathakta makhoi anina kari mata tawba ngamde makhoi ahumse karigumba khara yawbra kaino matorine nawbana makhorang nange adudi karam tawni mamagi thadokhi basing adudi kadai lekhraba makhoi budi asomda le makhoi anisu pakhajen bijaroi dori adubu yengdi yengse asumna mana wa kayam hai mangondadi jingnaba kaya si phawrabani karigidama chingnadiba nupi aduga nupa aduga mana thadokhiba lai ani duga karigumbu unaba tarabadi sathiba lal lama oragani habase ahal adu gyan tare ngasai makhaidi ma kya kan bab urudabani adubu makhoi ahum ase nupi aduga nupa aduga na tanari sangle aduga amuksu makhoi ani nasu amuk lakku matamda makhoi masen thengnarabadi khudong thiba kaya am oigani habase ahal sina khangi michang mikhai naidaba lai oigera mi oigera khudingmak singa sibu maithiba pirage awaba tahalage haduna leiriba ahaladuna sanaba yama sathiba mangau thiba laini taseng na harbada lai Angaobi habduni haina ahaladugi thadokhiba ani do makhoi uhumgi manak tamna yusilagle asomdana mukamdori nupi aduga nupa adugana makhoi uhumgi mathakta kariguma khara tawrage tawbani adubu manak hek yorukpaga karigumba amana phabagum yanbagum tattana tawi karimata pangthokpa tawba ngamde karigidaba ngamde thanin makhoi anina hatkibani makhoi anina awaba tahankibani hojikte amuk thaninna magi mayamabu kanba pamli thaningi thawai aduna makhoi anibu tattana khamli phari mayamabu hatkanu mabu awaba tahanganu haduna koipha phari yali masimangna maram oraga nupi aduga nupa adugana thaningi mayamabu awabu piba ngamdabani laman khumning manadi makhoi ani asi ngawrabani nahan makai makhoi na ngairiba makhoi na taibung mi ubada awana kaya mata halibase atai maram amatagi natte thaningi mayamani thembu makhoi na ngairakpani mabu thirakpani ngasigi mikup asina makhoi gidi khwaidigi chawa lanphamni mabu maithiba piba tarabadi makhoi ani ga thawaisu amukana mahumsida sanararoi makhoi su lamna chakrage habigi wakhal amadi khallibani dingthemna phana kanna khamnasu makhoi sungya yaba kawba leite mayambagi maran khudimak ningthem punna khange adubu
ꯃꯥꯒꯤ ꯃꯌꯥꯝ ꯑꯅꯤꯅ ꯀꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯅꯤꯡꯊꯦꯝꯅ ꯐꯥꯎꯕꯁꯤꯅ ꯃꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯠꯇꯅ ꯌꯥꯟꯕꯅꯤ, ꯐꯥꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯟꯖꯥ ꯑꯃꯗ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯃꯌꯥꯝꯕꯕꯨ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ, ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯅꯕ ꯊꯥꯈꯤꯅꯕ ꯇꯠꯇꯅ ꯊꯧꯔꯥꯡ ꯇꯧꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯌꯥꯝꯕꯅ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯃꯠꯇ ꯎꯕ ꯉꯝꯗꯦ, ꯈꯪꯕ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯆꯨꯔꯣꯛꯆꯥꯛ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕ ꯌꯥꯗꯦ꯫ ꯃꯌꯥꯝꯕꯗꯨꯁꯨ ꯀꯤꯔꯤꯕꯅꯤꯅ ꯅꯣꯡꯃꯩ ꯄꯪꯀꯥꯞꯇ ꯀꯥꯞꯊꯣꯛꯏ꯫ ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝ ꯈꯔ ꯑꯃꯨꯛ ꯆꯠꯂꯤ꯫ ꯎ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯏꯅ ꯐꯥꯎꯔꯒ ꯂꯥꯛꯄꯗꯨꯅ ꯍꯟꯗꯛꯃꯨꯛꯇꯤ ꯃꯈꯥꯔꯣꯝꯗ ꯆꯠꯂꯁꯤ, ꯑꯁꯤꯒꯤ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯂꯣꯠꯂꯝꯃꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯀꯥꯡꯕꯨ ꯑꯗꯣ ꯃꯈꯥꯔꯣꯝ ꯇꯝꯅ ꯊꯧꯔꯛꯅꯕ ꯍꯣꯠꯅꯩ꯫ ꯈꯔ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯕ ꯃꯇꯨꯡ ꯇꯣꯔꯆꯂꯥꯏꯠꯇꯨ ꯀꯥꯞꯅ ꯃꯈꯣꯏꯒꯤ ꯃꯥꯡꯃꯛꯇꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯝ ꯅꯣꯝꯕ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯒꯨꯝꯕ ꯎꯕꯁꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯍꯦꯟꯅ ꯄꯥꯈꯠꯂꯤꯕ, ꯀꯤꯔꯤꯕ꯫ ꯍꯦꯛ ꯎꯕꯒ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯀꯥꯞꯁꯨ ꯀꯥꯞꯄꯤ꯫ ꯀꯥꯞꯄꯒ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈꯤꯅꯤ꯫ ꯑꯣꯏꯔꯣꯝꯗꯒꯤ ꯌꯦꯠꯂꯣꯝꯗꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯈꯣꯏ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯉꯥꯎꯔꯕꯅꯤ꯫ ꯑꯅꯤ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯑꯣꯏꯕ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯅꯤꯡꯊꯦꯝꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯌꯥꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯂꯪꯊꯣꯛꯂꯝꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯍꯜꯂꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯑꯅꯤ ꯑꯗꯨ ꯈꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯅꯥꯡꯌꯦꯠ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯑꯦ꯫ ꯍꯟꯗꯛꯃꯛꯇꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯏꯂꯦ ꯂꯦꯗꯨꯅ ꯇꯣꯔꯆꯂꯥꯏꯠꯇꯨ ꯀꯥꯞꯂ ꯌꯦꯡꯕ ꯃꯇꯝꯗ ꯊꯪꯅꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯣ ꯎꯔꯛꯏ꯫ ꯎꯔꯤꯕꯗꯨ ꯃꯁꯝ ꯁꯥꯡꯉꯤ, ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯅꯤ꯫ ꯉꯁꯥꯏꯋꯥꯏꯗꯤ ꯃꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯁꯛꯇꯝ ꯑꯁꯤ ꯎꯗꯕꯅꯤ꯫ ꯍꯟꯗꯛꯃꯛꯇꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯌꯦꯡꯊꯣꯛꯈꯤꯕꯒ ꯑꯗꯨꯝꯃ ꯂꯨꯝꯂꯒ ꯂꯩꯔꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗꯒꯤ ꯑꯅꯤꯗꯨ ꯄꯥꯈꯠꯄꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯁꯨ ꯀꯥꯞꯄ ꯉꯝꯗ꯭ꯔꯦ꯫ ꯃꯤꯠ ꯊꯛꯀꯠꯄꯣꯏ ꯀꯔꯤꯑꯣ ꯌꯦꯡꯉꯤ꯫ ꯆꯞ ꯃꯥꯟꯅꯅ ꯁꯣꯜꯂꯤ꯫ ꯁꯤꯗꯤ ꯀꯩꯅꯣ? ꯀꯤꯅ ꯄꯥꯈꯠꯅ ꯑꯅꯤꯗꯨ ꯁꯣꯜꯂꯤ꯫ ꯅꯤꯡꯊꯦꯝꯗꯤ ꯃꯥꯡ ꯊꯥꯗꯨꯅ ꯑꯗꯨꯝ ꯈꯔ ꯆꯠꯄ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯅꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯣ ꯇꯪꯈꯥꯏꯃꯨꯛꯇꯪ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯍꯜꯂꯝꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯔꯕ, ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯤꯕ, ꯑꯗꯨꯒ ꯏꯈꯦꯡ ꯇꯩꯕꯒꯨꯝꯂꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯁꯛꯇꯝ ꯑꯗꯣ ꯎꯍꯜꯂꯛꯏ꯫ ꯑꯅꯤ ꯑꯗꯣ ꯀꯔꯤꯃꯠꯇ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝ ꯃꯊꯛꯇ ꯅꯤꯛꯄ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯉꯝꯗ ꯇꯣꯔꯆꯂꯥꯏꯠꯇꯨ ꯄꯥꯏꯅ ꯑꯅꯤ ꯑꯗꯣ ꯊꯛ ꯅꯤꯛꯂꯒ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯨꯔꯇꯤꯒꯤ ꯃꯑꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯅꯤꯡꯊꯦꯝꯁꯨ ꯈꯔ ꯆꯠꯄ ꯑꯗꯨꯝ ꯍꯧꯔꯝꯕꯗꯒꯤ ꯍꯦꯛ ꯅꯥꯀꯟꯃꯛꯇꯗ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯨꯔꯣꯛ ꯆꯔꯥꯛ ꯇꯥꯔꯛꯏ꯫ ꯅꯤꯡꯊꯦꯝ ꯆꯠꯂꯝꯕꯗꯒꯤ ꯃꯅꯥꯛ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯇꯣꯔꯆꯂꯥꯏꯠꯇꯨ ꯄꯤꯠ ꯀꯥꯞꯁꯤꯜꯂꯤ꯫ ꯃꯥꯅ ꯀꯥꯞꯁꯤꯟꯕ ꯃꯇꯝꯗ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯐꯝꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯃꯤ ꯑꯗꯣ ꯅꯤꯡꯊꯦꯝꯅ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯁꯦꯝ ꯁꯥꯔꯒ ꯀꯅꯥꯅꯣ ꯇꯣꯏꯅ ꯂꯥꯎꯁꯤꯜꯂꯤ꯫ ꯀꯔꯤꯃꯠꯇ ꯂꯦꯡꯗꯦ꯫ ꯐꯝꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯈꯪꯏ꯫ ꯌꯥꯝꯅ ꯐꯤꯡꯅ ꯊꯧꯅꯥ ꯐꯕ ꯁꯥꯗꯨꯅ ꯅꯤꯡꯊꯦꯝ ꯆꯪꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯅꯥꯛ ꯑꯗꯨ ꯌꯧꯅ ꯍꯦꯛ ꯐꯤꯡꯅ ꯆꯪꯂꯨꯕꯒꯗꯤ ꯐꯝꯂꯤꯕꯗꯣ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯅ ꯃꯤꯌꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯛꯇꯝ, ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯔꯕ, ꯏꯈꯦꯡ ꯇꯩꯔꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯄꯥꯈꯠꯄꯅ ꯑꯃꯨꯛꯇꯕ ꯃꯥꯁꯨ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯅꯪꯗꯤ ꯋꯥꯁꯨ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ꯫ ꯅꯪꯗꯤ ꯀꯔꯝꯅ ꯍꯥꯏꯕ ꯐꯥꯎꯕ ꯋꯥ ꯉꯥꯡꯕ ꯉꯝꯗꯅ ꯅꯤꯡꯊꯦꯝ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯈ꯭ꯔꯦ꯫ ꯅꯣꯡꯃꯩ ꯑꯗꯨꯁꯨ ꯀꯥꯞꯄ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯂꯛ ꯇꯥꯟꯖꯥ ꯑꯁꯦ ꯅꯨꯄꯥ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯥꯡꯃꯛꯇꯗꯒꯤ ꯃꯥꯕꯨ ꯁꯣꯔꯣꯔꯣ ꯃꯈꯣꯡ ꯅꯥꯠꯂꯒ ꯆꯤꯡꯈꯤꯕꯗꯧꯅ ꯇꯧꯔꯤ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯨꯏꯍꯧꯗꯦ꯫ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯕꯗꯒꯤ ꯃꯍꯥꯛ ꯎꯞꯁꯤꯟꯅ ꯇꯨꯈꯤꯔꯝꯃꯤ꯫ ꯎꯞꯁꯤꯟꯅ ꯍꯦꯛ ꯇꯨꯈꯤꯕꯗꯒꯤ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯤꯕꯗꯧꯅ ꯇꯧꯔꯤ꯫ ꯅꯨꯄꯤ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯍꯥꯛ ꯆꯩꯅꯥ ꯐꯥꯎꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯀꯤꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯡꯅ ꯇꯥꯕꯅꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯑꯁꯣꯝꯗ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯃꯥꯁꯨ ꯀꯟꯅ ꯂꯥꯎꯔ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯁꯦꯡꯅ ꯑꯉꯛꯄ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯈꯣꯏ ꯑꯍꯜ ꯑꯗꯨꯅ ꯊꯥꯗꯣꯛꯈꯤꯕ ꯂꯥꯏ ꯑꯅꯤꯗꯨꯅ ꯑꯃꯅ ꯅꯨꯄꯤ ꯑꯗꯨ ꯐꯥꯈ꯭ꯔꯦ, ꯑꯃꯅ ꯅꯨꯄꯥ ꯑꯗꯨ ꯐꯥꯈ꯭ꯔꯒ ꯆꯤꯡꯂꯒ ꯄꯨꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯁꯦꯟ
ꯂꯥꯟ ꯁꯣꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯣꯔꯦ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯈꯜꯗꯁꯨ ꯑꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯁꯥꯟꯅꯗ꯭ꯔꯤꯉꯩ ꯍꯥꯟꯅꯗꯤ ꯐꯥꯎꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯥꯏ ꯃꯁꯦꯟꯅꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯥꯅ ꯇꯧꯔꯨꯕꯅꯤ ꯃꯥꯅ ꯄꯥꯏꯔꯝꯕ ꯂꯥꯏꯗꯤ ꯑꯅꯤꯗꯣ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯁꯣꯔ ꯁꯤꯡꯕꯅꯤ ꯑꯍꯜ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯐꯥꯊꯅꯕ ꯍꯣꯠꯅꯕꯁꯨ ꯉꯝꯗꯕꯅꯤ ꯑꯍꯜ ꯑꯗꯣ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯩꯅꯣꯝꯃ ꯇꯧꯔꯦꯍꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦꯍꯦ ꯑꯦ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯤꯟꯗꯒꯤ ꯂꯥꯏꯔꯣꯟ ꯀꯟꯅ ꯀꯟꯅ ꯁꯣꯜꯂꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗꯣ ꯌꯥꯝꯅ ꯉꯟꯅ ꯌꯦꯡꯉꯤ ꯍꯪꯕꯁꯨ ꯂꯦꯞꯇꯦ ꯃꯥꯃ ꯀꯩꯗꯧꯔꯕꯅꯣ ꯃꯈꯥ ꯇꯥꯅ ꯇꯠꯇꯅ ꯍꯪꯉꯤ ꯑꯍꯜ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯆꯤꯡꯂꯒ ꯄꯨꯈꯤꯕꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯅꯝꯅꯔꯛꯄ ꯃꯈꯣꯏ ꯃꯁꯦꯟ ꯂꯥꯟ ꯇꯧꯅꯔꯛꯄꯒꯤ ꯀꯜꯂꯕ ꯁꯥꯐꯨ ꯀꯌꯥ ꯑꯗꯨꯅ ꯂꯥꯏꯗꯤ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯥꯊꯤꯔꯛꯄꯅꯤ ꯂꯥꯡꯅ ꯐꯥꯅꯕ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ ꯑꯃꯨꯛ ꯎꯞꯀꯅꯤ ꯑꯃꯨꯛ ꯇꯥꯒꯅꯤ ꯑꯃꯨꯛ ꯆꯤꯡꯈꯠꯀꯅꯤ ꯆꯤꯡꯈꯠꯂꯁꯨ ꯀꯩꯗꯧꯔꯁꯨ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯨꯝꯕ ꯇꯟꯖꯥꯁꯦ ꯀꯔꯤ ꯑꯃ ꯀꯔꯝ ꯇꯧꯅꯤ ꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯥꯅꯤꯡꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯃꯌꯥꯝꯕꯕꯨ ꯀꯟꯅꯤꯡꯕꯗꯒꯤ ꯃꯁꯤꯒꯨꯝꯕ ꯇꯟꯖꯥꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯍꯜ ꯑꯁꯤꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯇꯧꯔꯤꯕꯅꯤ ꯈꯪꯂꯛꯄꯗꯒꯤ ꯃꯈꯣꯏ ꯂꯥꯏ ꯃꯁꯦꯜ ꯂꯥꯟꯊꯦꯡꯅꯔꯤꯉꯩ ꯃꯥꯒꯤ ꯃꯌꯥꯝꯕꯕꯨ ꯀꯟꯈꯤꯅꯕ ꯃꯌꯥꯝꯕꯕꯨ ꯊꯥꯗꯣꯛꯈꯤꯅꯕ ꯊꯥꯅꯤꯟꯅ ꯑꯃꯨꯛ ꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯤꯂꯥ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯏ ꯗꯣꯡꯗꯥꯡ ꯇꯠꯇꯅ ꯍꯧꯔꯛꯏ ꯁꯪ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯥꯎꯕ ꯀꯥꯈꯠꯂꯛꯏ ꯇꯝꯅꯕ ꯀꯤꯍꯟꯕ ꯀꯌꯥ ꯑꯃ ꯇꯠꯇꯅ ꯍꯧꯔꯛꯏ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯔꯛꯏ ꯄꯪꯄꯥꯗ ꯄꯥꯈꯠꯂꯛꯏ ꯑꯍꯜ ꯑꯗꯨꯁꯨ ꯈꯪꯂꯤꯕꯅꯤ ꯁꯪ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯝꯅꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯥꯅ ꯆꯞ ꯆꯥꯅ ꯐꯖꯅ ꯈꯪꯗ꯭ꯔꯤ ꯑꯁꯣꯝꯗ ꯃꯈꯣꯏ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯥꯒꯤ ꯂꯥꯏ ꯑꯅꯤꯁꯤꯕꯨ ꯐꯥꯊꯅꯕ ꯑꯍꯜ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯣꯜꯂꯤ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯂꯥꯏꯗꯤ ꯑꯅꯤꯁꯦ ꯑꯃꯨꯛ ꯅꯞꯁꯤꯟꯅꯈꯤꯅꯤ ꯑꯃꯨꯛ ꯆꯤꯡꯊꯣꯛꯀꯅꯤ ꯃꯥꯒꯤ ꯍꯩꯖꯕ ꯂꯩꯔꯣꯟ ꯀꯟꯅ ꯊꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯝꯅꯕ ꯂꯥꯟꯊꯦꯡ ꯑꯁꯤꯗꯤ ꯀꯩꯗꯧꯉꯩꯗ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯗꯨ ꯅꯥꯏꯗ꯭ꯔꯦ ꯃꯥꯅ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯑꯁꯤ ꯄꯥꯏꯔꯛꯑꯣ ꯑꯩꯒ ꯇꯨꯡꯏꯜꯂꯛꯑꯣ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯄꯨꯟꯅ ꯄꯥꯏꯔꯛꯑꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤꯁꯤꯒ ꯅꯨꯄꯥꯁꯤꯒꯁꯦ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯣꯔꯦ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯒꯗꯣꯔꯦ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯣꯏꯗꯣꯔꯦ ꯂꯥꯎ ꯑꯍꯜ ꯑꯗꯨ ꯐꯤꯡꯅ ꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯊꯥꯅꯤꯟꯅ ꯉꯁꯥꯏ ꯃꯈꯣꯏ ꯑꯀꯣꯏꯕꯗ ꯑꯃꯗꯤ ꯃꯊꯛꯇ ꯄꯪꯀꯤꯗ ꯀꯤꯍꯜꯂꯝꯕ ꯀꯌꯥ ꯑꯗꯣ ꯑꯍꯜ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯊꯧꯋꯥ ꯁꯥꯗꯦ ꯃꯥꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯊꯥꯅꯤꯟ ꯅꯥꯀꯟꯗ ꯂꯦꯞꯂꯝꯃꯤ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯀꯤꯍꯜꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯅꯗꯤ ꯎꯗ꯭ꯔꯕꯁꯨ ꯈꯣꯟꯖꯦꯜ ꯇꯝꯅꯕꯒꯤ ꯃꯈꯣꯟ ꯀꯌꯥ ꯑꯃꯗꯤ ꯇꯥꯏ ꯑꯍꯨꯝ ꯑꯗꯨꯅ ꯇꯞ ꯅꯞꯁꯤꯟꯅꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯊꯣꯔꯛꯄ ꯃꯇꯝꯗ ꯀꯤꯔꯨ ꯌꯦꯡꯉꯤ ꯑꯍꯜ ꯑꯗꯨꯅꯗꯤ ꯄꯨꯟꯅ ꯎꯔꯤꯕꯅꯤ ꯊꯥꯅꯤꯟꯕꯨ ꯎꯕ ꯃꯇꯝꯗ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯁꯣꯝꯗ ꯃꯥꯒꯤ ꯂꯥꯏꯗꯤ ꯑꯅꯤꯁꯨ ꯐꯥꯊꯕ ꯉꯝꯗꯕꯒꯤ ꯋꯥꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯊꯥꯅꯤꯟꯒꯤ ꯊꯋꯥꯏꯅ ꯂꯥꯜꯂꯒ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯑꯍꯜ ꯑꯗꯣ ꯁꯥꯎꯅꯤꯡꯂꯝꯕ ꯀꯌꯥ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯐꯥꯊꯔꯒ ꯊꯥꯅꯤꯟꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯅ ꯊꯥꯅꯤꯟꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯣꯜꯂꯒ ꯋꯥ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ ꯏꯁ ꯅꯪꯍꯧꯔꯣꯏꯌꯦ ꯂꯥꯛꯑꯣ ꯈꯔꯒ ꯇꯝꯅꯔꯨꯋꯣ ꯍꯦ ꯃꯌꯥꯝꯕꯒꯤ ꯃꯇꯦꯡꯒꯁꯨ ꯄꯥꯅꯤꯡꯂꯤ ꯃꯥꯜꯂꯤꯅꯦ ꯑꯁꯣꯝꯗ ꯂꯥꯏ ꯐꯥꯊꯕ ꯉꯝꯗꯕꯒꯤ ꯋꯥꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯑꯩꯒꯤ ꯁꯪ ꯃꯆꯥ ꯑꯁꯤꯗ ꯃꯥꯅ ꯗꯣꯡꯗꯥꯡ ꯇꯧꯔꯤ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯣ ꯅꯪ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯔꯠ ꯑꯃꯗꯤ ꯅꯥꯎꯕꯅꯤ ꯌꯥꯝꯅ ꯉꯛꯅ ꯃꯃꯥ ꯀꯅꯥꯅꯣ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯃꯤ ꯑꯁ ꯑꯩꯒꯤ ꯂꯥꯏ ꯑꯉꯥꯎꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯉꯥꯎꯕ ꯂꯥꯏ ꯑꯃꯁꯨ ꯌꯥꯎꯔꯤ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯗꯨꯅꯤ ꯁꯔꯠꯅ ꯏꯃꯥꯟꯅꯕ ꯀꯅꯥ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯃꯤ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯒ ꯅꯨꯄꯥꯁꯤꯒ ꯍꯥꯠꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯊꯥꯅꯤꯟꯅꯤ ꯃꯥꯒꯤ ꯃꯌꯥꯝꯕꯕꯨ ꯀꯟꯅꯤꯡꯕꯗꯒꯤ ꯃꯁꯤꯒꯨꯝꯕ ꯇꯥꯂꯛ ꯇꯟꯖꯥ ꯑꯁꯤ ꯂꯧꯔꯒ ꯃꯥꯅ ꯑꯩꯒꯤ ꯂꯥꯏ ꯁꯥꯟꯅꯕꯁꯤ ꯊꯨꯒꯥꯏꯅꯕ ꯇꯧꯔꯤꯕꯅꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ ꯅꯪ ꯇꯨꯃꯤꯟ ꯆꯠꯂꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨꯁꯨ ꯑꯋꯥꯕ ꯄꯤꯒꯗꯣꯔꯦ ꯇꯨꯃꯤꯟ ꯆꯠꯂꯣ ꯊꯥꯅꯤꯟꯅ ꯑꯍꯜ ꯑꯗꯨꯗ ꯃꯥꯏꯀꯩ ꯑꯣꯟꯖꯔꯛꯂꯒ ꯃꯌꯥꯝꯕꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ ꯃꯌꯥꯝꯕꯗ ꯑꯋꯥꯕ ꯇꯥꯍꯟꯕꯤꯒꯅꯨ ꯇꯠꯇꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯊꯧꯋꯥ ꯁꯥꯗꯦ ꯊꯥꯅꯤꯟ ꯃꯍꯩ ꯄꯥꯡꯒꯜ ꯀꯔꯤꯃꯠꯇ ꯌꯥꯎꯕ ꯅꯠꯇꯕꯅꯤꯅ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯇꯝꯅꯍꯜꯂꯕꯁꯨ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯠꯇ꯭ꯔꯕꯅꯤꯅ ꯀꯔꯤ ꯇꯧꯅꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯨꯡ ꯀꯨꯏꯅ ꯏꯜꯂꯒ
ꯃꯈꯣꯏꯕꯨ ꯀꯤꯍꯟꯅꯕ ꯇꯠꯇꯅ ꯍꯣꯠꯅꯩ꯫ ꯑꯍꯜ ꯑꯗꯨꯅ ꯆꯠꯅ ꯆꯠꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯥꯏꯔꯤ, ꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯄꯅꯤ, ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨꯀꯣ, ꯃꯥꯅ ꯀꯤꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯀꯤꯒꯅꯨ, ꯅꯣꯛꯁꯤꯜꯂꯨ, ꯂꯥꯏ ꯑꯉꯥꯎꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯁꯨ ꯌꯥꯎꯔꯤ ꯃꯥꯜꯂꯦꯅꯦ, ꯅꯃꯥꯟꯅꯕꯅꯤ, ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯤꯒꯅꯨ ꯍꯥꯏꯕꯗꯤ ꯀꯔꯝꯅ ꯌꯥꯒꯅꯤ? ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯁꯤꯈ꯭ꯔꯕ ꯃꯥꯟꯅꯕ ꯊꯥꯅꯤꯡꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯨꯡꯏꯜꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯨꯡꯗ ꯂꯩ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯑꯃꯝꯕꯁꯤꯗ ꯑꯗꯨꯝ ꯄꯥꯈꯠꯄꯗꯤ ꯇꯥꯕꯅꯤ꯫ ꯆꯟꯅ ꯆꯟꯅ ꯑꯃꯨꯛꯁꯨ ꯀꯦꯔꯨ ꯀꯦꯔꯨ ꯌꯦꯡꯉꯤ, ꯎꯕꯗꯤ ꯀꯔꯤꯃꯠꯇ ꯎꯗꯦ꯫ ꯊꯥꯅꯤꯟ ꯇꯨꯡꯏꯟꯅꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ, ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯏꯖꯕꯁꯨ ꯂꯦꯞꯇꯦ꯫ ꯑꯍꯜ ꯑꯗꯨꯅ ꯑꯁꯣꯝꯗ ꯃꯁꯥꯗ ꯍꯨꯃꯥꯡ ꯀꯥꯔꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯊꯥꯗꯣꯛꯈꯤꯅꯕ, ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯟꯊꯦꯡꯅꯔꯤꯕ ꯀꯌꯥꯗꯨꯒꯤ ꯇꯣꯛꯈꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯊꯥꯅꯤꯟꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯛꯄꯁꯤꯗ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯁꯥꯎꯕ ꯍꯦꯟꯕꯗꯒꯤ ꯊꯥꯅꯤꯟꯗ ꯑꯍꯜ ꯑꯗꯣ ꯐꯠ ꯑꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯅꯪꯅ ꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯌꯣ, ꯑꯩꯉꯣꯟꯗ ꯐꯔꯛ ꯇꯥꯍꯟꯒꯅꯨ, ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯅꯪꯅ ꯅꯪꯒꯤ ꯅꯌꯥꯝꯕꯕꯨ ꯀꯟꯕ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯌꯥꯔꯒꯦ꯫ ꯅꯪꯒꯤ ꯅꯌꯥꯝꯕꯁꯤ ꯅꯌꯨꯝꯗ ꯍꯟꯈꯤꯅꯕ ꯅꯪꯅ ꯈꯔ ꯍꯥꯏꯌꯣ꯫ ꯅꯪꯅ ꯅꯌꯨꯝꯗ ꯍꯟꯈꯤꯅꯕ ꯍꯣꯠꯅꯍꯟꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯌꯥꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯅꯌꯥꯝꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯒꯦ, ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯩꯈꯣꯏꯗ ꯌꯦꯠꯀꯅꯨ꯫ ꯑꯩꯈꯣꯏꯗ ꯅꯪꯅ ꯌꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯁꯥꯟꯅꯕꯗ ꯅꯪꯅ ꯐꯔꯛ ꯇꯥꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯗ ꯅꯠꯇꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯑꯍꯨꯝ ꯑꯁꯤꯒꯤ ꯄꯨꯟꯁꯤꯁꯨ ꯂꯣꯏꯕ ꯌꯥꯔꯤꯕꯅꯤ꯫ ꯅꯪꯅ ꯅꯌꯥꯝꯕ ꯅꯨꯡꯁꯤꯕꯒꯨꯝ ꯑꯩꯅꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤ, ꯑꯩꯅ ꯃꯈꯣꯏꯕꯨ ꯀꯟꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯅꯌꯥꯝꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯍꯤꯛꯅꯤ, ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯄꯨꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯊꯥꯅꯤꯟꯁꯨ ꯈꯨꯝꯃꯤ, ꯃꯌꯥꯝꯕꯒꯤ ꯃꯔꯥꯟ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯉꯥꯛꯄꯤꯔꯣ, ꯃꯌꯥꯝꯕꯕꯨ ꯑꯋꯥꯕ ꯇꯥꯍꯟꯕꯤꯒꯅꯨ꯫ ꯑꯩ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯋꯥꯕ ꯆꯥꯛꯄꯁꯤꯒꯤ ꯃꯔꯛꯇ ꯏꯌꯥꯝꯕꯃꯨꯛ ꯁꯤꯕ ꯇꯥꯔꯕꯗꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯒꯅꯤ, ꯏꯌꯥꯝꯕꯕꯨ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ꯫ ꯊꯥꯅꯤꯟ ꯃꯄꯤ ꯐꯥꯎꯕ ꯇꯥꯔꯒ ꯐꯖꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯒ ꯃꯥꯅ ꯈꯨꯝꯃꯤ, ꯐꯔꯦ, ꯅꯪꯅ ꯑꯗꯨꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤ, ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯑꯩ ꯌꯥꯔꯒꯦ꯫ ꯅꯪꯒꯤ ꯅꯌꯥꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯣ, ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯅꯪꯅ ꯇꯝꯅꯍꯜꯂꯨ, ꯀꯤꯍꯜꯂꯨ, ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯔꯕꯗꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯃꯠꯇ ꯇꯧꯍꯜꯂꯣꯏ, ꯑꯗꯨꯒ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ꯫ ꯅꯪꯒꯤ ꯅꯌꯥꯝꯕꯒꯤ ꯃꯁꯥꯒꯤ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯅꯤ ꯍꯥꯏꯕ ꯅꯪ ꯅꯁꯥꯅ ꯌꯥꯎ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯊꯥꯅꯤꯟꯅ ꯌꯥꯝꯅ ꯍꯔꯥꯎꯅ, ꯀꯅꯥꯃꯠꯇ ꯂꯥꯛꯍꯟꯕꯤꯒꯅꯨ, ꯀꯅꯥꯒꯨꯝꯕ ꯂꯥꯏ ꯑꯃꯠꯇ ꯊꯥꯕꯤꯔꯛꯀꯅꯨ, ꯑꯩꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯅꯝꯗꯨꯅ ꯇꯝꯅꯍꯜꯂꯒ ꯀꯤꯍꯜꯂꯒ ꯃꯌꯨꯝ ꯇꯝꯅ ꯊꯥꯈꯤꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯊꯥꯅꯤꯟ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯔꯤꯕ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯤꯠꯇꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ, ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯑꯁꯣꯝꯗꯗꯤ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯁꯤꯜꯂꯝꯂꯦ꯫ ꯃꯥꯅ ꯄꯥꯏꯔꯝꯕ ꯂꯥꯏꯗꯤ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯥꯝꯅ ꯁꯥꯊꯤꯔꯝꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯈꯝ ꯊꯦꯡꯅ ꯋꯥꯔꯕꯅꯤ, ꯃꯈꯣꯏ ꯂꯥꯏ ꯑꯅꯤꯅ ꯍꯥꯏꯗꯠꯂꯕꯅꯤ꯫ ꯀꯔꯤꯃꯠꯇ ꯂꯥꯛꯅ ꯐꯅꯕ ꯉꯝꯗꯕ ꯑꯋꯥꯕ ꯇꯟꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯌꯥꯝꯅ ꯐꯤꯡꯅ ꯃꯈꯣꯏ ꯃꯔꯤ ꯃꯥꯏꯀꯩ ꯑꯗꯨ ꯂꯥꯛꯂꯒ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯥꯛ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯐꯝꯊꯩ꯫ ꯃꯥꯒꯤ ꯄꯥꯏꯍꯜꯂꯛꯄ ꯄꯣꯠꯆꯩꯁꯤꯡ ꯃꯈꯥꯗ ꯄꯨꯟꯅ ꯊꯝꯍꯜꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯤꯠꯇ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯎꯗꯕ ꯇꯥꯔꯕꯁꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯀꯔꯤ ꯀꯔꯤ ꯄꯪꯍꯥꯏꯗ ꯍꯥꯏꯕ, ꯄꯪꯅꯣꯝꯗ ꯅꯣꯝꯕ, ꯀꯔꯤꯒꯨꯝꯕꯁꯤꯡ ꯄꯪꯆꯤꯡꯗ ꯆꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯃꯈꯣꯏꯅ ꯎꯕ ꯂꯦꯞꯇꯦ꯫ ꯀꯤꯕꯅꯁꯨ ꯑꯃꯨꯛꯇ ꯑꯣꯏꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯩꯐꯝ ꯈꯪꯗꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯌꯥꯝꯅ ꯀꯜꯂꯕ ꯁꯥꯊꯤꯔꯕ ꯃꯥꯒꯤ ꯃꯍꯩꯁꯤꯡ ꯑꯗꯨꯒꯤ ꯄꯥꯡꯒꯜꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯅꯤꯅ ꯃꯥꯅ ꯂꯥꯏ ꯑꯅꯤ ꯑꯗꯨꯕꯨ ꯀꯧꯁꯤꯟꯕ ꯐꯥꯖꯤꯟꯕ ꯉꯝꯂꯝꯃꯤ꯫ ꯂꯥꯏ ꯑꯅꯤ ꯑꯗꯣ ꯑꯍꯜ ꯑꯗꯨꯅ ꯀꯧꯁꯤꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯕꯨ ꯃꯃꯤꯠ ꯈꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯦꯟꯅ ꯋꯥꯍꯟꯅꯤꯡꯂꯤ, ꯍꯦꯟꯅ ꯆꯩꯅꯥ ꯐꯥꯎꯍꯟꯅꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯁꯤꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯁꯥꯟꯅꯕꯅꯤꯅ ꯅꯈꯣꯏꯒꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ, ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯣꯏꯁꯤꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯁꯥꯎꯅ ꯁꯥꯎꯅ ꯅꯨꯡꯉꯥꯏꯇ ꯂꯥꯏ ꯑꯅꯤꯗꯣ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯀꯔꯤ ꯇꯧꯅꯤ, ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯇꯥꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯡꯈꯤꯕꯗꯒꯤ ꯆꯩꯅꯥ ꯐꯥꯎꯔꯒ ꯋꯥꯔꯤꯕ ꯑꯅꯤ ꯑꯗꯣ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯛꯏ꯫ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯒ ꯑꯍꯜ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯖꯔꯛꯏ꯫ ꯃꯇꯧ ꯑꯁꯦ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯔꯤꯃꯠꯇ ꯎꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯣꯡꯅ ꯇꯨꯔꯒ ꯃꯈꯣꯏꯅ ꯐꯖꯅ ꯍꯥꯏꯖꯔꯝꯃꯤ, ꯅꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ, ꯅꯍꯥꯛꯀꯤ ꯊꯧꯅꯥ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯉꯨꯗ꯭ꯔꯦ,
Nangonda aikoina iran kaya ama langkre. Nangbu wahannaba, nangbu awaba tahannabasu aikoina honakre. Aikoi nasida tasengna khangjare. Adubu mikup asidi aikoi bu muktang ningtamhanbiyo. Aikoi ngasigi matungdagidi amuk hanna singya asida kanagumba amatabu aikoina kihallaroi. Awaba kari mata tahallaroi. Matam kuina aikoina ngaijarap makhoi singado singya asida lakle. Makhoibu amuktang ikut asi pena Laman Khuman biyo. Makhoibu amuktang di maitiba pihan biyo. Nangonda na khong kolaga hajari. Makhoigi mathakta muktang Laman Khum biyo. Makhoi singase fattaba ngaktane. Aikoina matam kuina ngaijarapdu makhoi singasini. Makhoina kablaga ahal adugi makhongna turaga hajariba kayado ahal adusu punna khanglibani. Kari haini nupi aduna amakasu kablaga hajari. Mama numittugi numidang mamagi nakta aikoini lakhibani. Athengmu numidang aduda fattaba mafam asida lakliba makhoi singasina aikoibu muk pharaga tamthina halaga phumlaga thamkhibani. Mama makhoi singasi matik chana maral leirabani. Makhoigi mathakta Laman Khuman biyo. Makhoigi mathakta Laman Khuman biyo. Aikoibu thadokbiyo hadana hadna hajarami. Asomdasu thaninna phajana hajabadagi magi mayam adubu kihallo. Makhoibu mayum tamna chakhinaba honahalu hairubani. Adubu nubi asiga nupa asiga matawsi yengba ngamdre. Masagi maran matik chana leiraba. Makhoi singasiga mathakta kariguma para amadi ahalasina tambiningli. Mahaksu phathaba ngamdabadagi mana khumkirami. Chalo nabani ga ninga pa mathungro. Nabanina makhoi uhumbu maithima piba ngamjaro. Wahido harakpadagidi nupi aduga nupa aduga harawbana khamthengkre. Asumna thaningi mayam amadi makhoi anigi manak tamna khungul liba chakhirami. Makhoina matam kuina ngairakpasu mikup asini. Makhoi uhumbu hatlage makhut pena Laman Khumlage habagi wakhanda makhoi yamna yangna chakhirami. Makhoina chalibadugi matungda ahal aduga makhoi ahumgusu adum tung inakirami. Asomdasu haibaga tawbaga thaninna makhoi ahumbu kihanba yaba kihalli. Adubu makhoi ahumda karimata changdre. Makhoi animadi kije. Makhoi anina thaninga mayamada chalasi tattana haije. Adubu thaninga mayama ningthemnadi yaba kawba karimata leitre. Chalasi haibu haise matung palakano. Kariguma palakpa tarabadi nakhoi anibasu aina nongmaina kaplaga hatkani haduna mana dautarami. Thaninga masak udrabasu thaninna khonjen thokna wa kaya mangaje makhoina tadabgini. Tamo mafam asida nakhoi leiganu. Nakhoi awaba tagadore chalo tattan haijabani. Adubu yaba kawba karimata leitre. Phanamna kihalli tamnaba yaba kaya matamne. Adubu handana nongmai kapchilakpa kaya aduna karimata ngamdabani. Asumna tawringa talak asida nupi asiga nupa asiga taseng yusilakli. Handamukti makhoigi masak asi khara uhallai. Mayek sengnamak natrasu mami sami yoina phajana uhallai. Makhoigi manak adwaida koi paire koi chare. Ngihaktangi matungdadi makhoi anigi manakta hana nupi asiga nupa asigana phat lepsili. Thaningi mayam ningthemdi asom nakal amada tungolaga karigumba ma hairakpano lokpado ko yengli. Thaningi mayam ningthemna asomna yelingai tanja asida ngasai gi asomna leramba anido phut mangkhirami. Aduga magi mangmaktada phat phawdurei. Phawdurokpa tanja asida ma khangpek khangna turami. Aduga nongmei aduna phab kapthoklami. Nongmei do kapthokraga amu chinjilei. Makhoi aniga manakta nupi duga nupa duga thorakle leire tattan hajarami. Amuksu kadaida leibana khangkidre. Ko yengi yelingai tanja asidasu amuk kari kamdori. Asum lerambadagi nupi duga nupa dugana ngasai nupa ni sigi tungda makhoi gi makhuri chapkadabagi makhoi bu kihenbagi mongdana tori. Themna onthorakpada madugi mong matawdu urami. Wakhaladu phathaba ngamda kiringai talak asida makutta pairamu nongmei ado adumna chapkadabagi tawre haduna phat kapthokibani. Masida kapthorokka matamdadi makhoi gi nakanda leiriba amado nongmaina pankhirami. Makhara taki. Masidagi ama nuparu shawbana kaino maturami. Ningthemda ngangi. Karigi nongmaina kaplibano. Karigi asumna tawribano. Aibusu halo tattan hajarei. Ningthem kari khumni. Magi mitta
nupi aduga nupa aduga ubadagi mana tokibani makhoi ani su mangkhirami amado sauna sauna taribu mana ba dubu chingkale itaw 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 haduna tattana kawi amado magi makhori mayawaida pan kramale walan ngangba karimata ngamkidre masa adu khap khap chingba hore siram daiga tanja habdu oire ningthemna su manakta changkhillaga itaw ai soikhre haduna man hajarami masidagi saubane helaba nupado phamtharamdagi pohogale aduga magi nangmoidu mon lon lauthuri tanja se thanin uribani magi mayamada kaptana bahaduna mana kana laujai adubu upai karimata leitre langminaba imanababu nongmaina kaplaga hatpa ngamba nangdi aina karigi hingna thangmani nangmusu aina kappa tabani haduna nupaduna ningthembu nongmaina kapsilami ningthemsu nongmaina pandiga jaina khol phauduna masu tasilami manasu mamanabada idaw nangnasu nupadasu kari haine ningthem aibu saugno waise haraga bahaksu asigumba akibana pik thalaba umang asida itomda karamna leini haduna masa matomta mahaksu nongmina kapsinjaduna masu sikrami asumna makhoi uhum mafam asida aroiba matam habado adum oikrami fattaba thabak tawruba fattabagi tung iluba makhoi mari manga amasu asumna awaba tajare aduga ningthem masamakidi masagi maran matungina adum aroiba matam habado oikibani sirba matungda magi thawaising atiya tamna pakat bore ningthemgi thawai pakalakku matamda magi manawna pathaninna tamo aina nangbu yumda hannaba tattana hajabani nangsu laimi yadaba min haibu wa tadabi nangi thukpa aningma tobi ma leiri nangse ima punungdiki phawwa haibi ilamoi khange kari upai lei isina naw punna atiya tamna pakhaliga leiba tabani yengu ekhoigi itawasi ubada nupi siga nupa sigana kanna nokliba harauribse tamo taibung miyoi pusi se tangna pokpani hilingai matamna kanaba afaba thabak migi wakhan nungaitanaba migi mangnaba kaidongai togumsi sirba matamda khakta asibatana mangjabani aikhoina amukhana taibung mi ondana miyoi bisingi marakta leiba phangaroi law salasi law makhoi punna atiya tamna pakhakirami asomdasu nupi aduga nupa aduga magi ningjaba thungle ahal aduga manak tamna lai makhoi gi ningma thungle amukhana makhoi mafam asida karaguma taibung mi amatabu kihallaroi kanagumba amatabu makhoina wahallaroi hadana ahal aduda phadana hajaramdaga ngasigi matungdagidi makhoi chu mangrage amukhana mafam asida aikoi thooroi hadana phadana hajarami makhoi anigi mangase amukna hokaibiyo saru maset amamamdong oirbasu lofthokpiyo habadagi matam kuiraba makhoigi mangase hogairami tumma ngamhodaba saru maset sing lauthore aduga ngasigi numita sirba makhoi taruk asiga punna mai thabiro amukhana laktana baharakpadagi makhoina hairiba thabak sing adu punna torami ngasai phumki basing adu makhoina lauthokle aduga makhoi taruk aduga hana sikraba nupi siga nupa siga makhoigi saru maset sing aduga punna mai thakirami thaudo ase makhoi uhumsu nungaitaba ningamdaba kaya amadi phawe adubu masagi maraiba kini khallaga khudimasing ase punna pangthokirami athengma numidang ado magi mayumda makhoi amata nakide numidangi matamna hayeng yumgi mising halalabadi kari khumgani habagi wakhan kaya amadi khalle adubu ahal aduna phajana themlaga nakhoi gi pusi se nauna horabani khallo nakhoina kawrodabadi kaidongaida migi phattanaba mangnaba khakchingano miyobi gi pusi se omor nate hilinge matam kharada nusi chanana hingba tamo ngasigi matungdagidi aishu lighting weba thabak kudimak puna thatolagani aigi yumda handabasu matam yamna kuire yumda aigi isusing aigi jasinga punna hingminarage law akoi punna putharasi asumna ahal aduna phajana wari saraga makhoi numidang adu nungaina tumkhirami mayam lai Angaobi hariba wari se matang asidalu sinjare mayam Aroibada amukana khurumjari